Lakhipur online puthok saba October ki tang kuntaru thangje numit ki Khomjinba Pao tabirasi ahan bata maroi ba Pao ADRE ki grade 4 ki exam asina hayeng nongmaijing numit Assam sin bathungna mobile internet thinga daure Kasar Chandrapur da Ningthau Gambir Singh amadi nursing gi mitam khinna bagi sem saba loire Sileta RK Kamalji ki chahi chama suba mapok kumon pangthokre Kasar gi asangwam Honda showroom dagi gari leiba singda kudong chaba kayamarom pigadauri Imphal West Langtabal gi haibok chingbu reserve forest area na haina lauthokre amasung Hong Kong da pangthokadaba World Taekwondo Pumse Championship da Kabrabam Saraswati sarukjagadauri Haujik mapungoi ba pau tabirasi ADRE ki grade 4 ki exam asina hayeng nongmaijing numit Assam sin bathungna mobile internet thinga daure Assam direct recruitment exam ADRE ki grade 4 ki parikha hayeng nongmaijing da pangthok lagani punna candidate lakh 13 ki mathakta parikha se da phamga daure wahang se ani thokani amana matric pass tawbasingi aduga atopa amana class 8 pass tawbagini Panba yai hayeng October ki tang kuntare ta pangthok doriba parikha sinamaram oiraga parikha da nataba pambai sijina ba thingnana bagi sarukama oina hayeng nongmaijing numita mamang thabagi parikha da tawkibagum Assam sinba thungna ayuki pung 9 makhai dagina nungthil gi pung 3 phawba mobile internet thinga dori Assam gi tongan ba department da 4 grade ki pham lising manga ga sumna kunhumdoi mensinana bagi damak parikha se pangthokpani numida sigi ahanba parikha ayuki pung 9 dagi pung 13 phawba aduga ani suba parikha na nungthil gi pung 1 makhai dagina pung 3 phawba pangthokani Maharaj Gambir Singh Memorial Committee Chandrapur amadi Manipuri Youth Front of Assam maifana punna kaukiba mifam ama ngarang Kasar Chandrapur ki Kaisam Bidapati gi sangai da pangthokre mifam aduda Kaisam Bidapati President Maharaj Gambir Singh Memorial Committee Thangjam Rojen President Maifa Beni Misra President Ampal Tampak Mayum Rehanuddin amadi Nandeswar Singhna President Member oina dais da phamki mifam ga mari leinana Wahaudok piraduna Sarame Rajana haikibada Manipur bo awana kudum chanduna sahi taret khunta khraba matungda Iningthau Gambir Singh amadi nursing na Kasar gi Chandrapur da Manipur lebi semduna lising amaga chanipan kuntaruk ki December gi tang kunhum doida Manipur bo amuk ningkha taman khiba mafam asida Gambir Singh amadi nursing gi mitam khilagani haikhe Numida sibu mitay ekhoina ningsingba oina lakliba December ki kunhum doida Manipur lebi ki mitam maikum hangdokpagi sem saba loire haike mifam gi makha chatharakpa oina souvenir subcommittee stage decoration light and sound subcommittee fooding subcommittee information and publicity subcommittee na chingpa subcommittee semdana miyoi kunthra mungna saba committee sing semkhre mifam ga mari leinana maifa gi president Thangjam project na haikibada itihas ki lamaida mutpanaidana leihoraga taba mafam asi aikhoi mayam gi matengna mai pakna na ba honamina si haike mifam mapu gi warul piraduna Kaisam Bidapati na hai Manipur levi gi khobamasi matam kuina mangjarakpa manglan amani aduna miyamna mateng pangpiduna mai pakhanbina bahijaki mifam loiraba matungda mitam khingataba mafamda committee gi mihut sing chatuna yengsinki haire Tripura ki saknairaba social activist Rajkumar Kamaljit Singh gi chahi chama suba mapok kumon thoram Bangladesh Manipuri Sahitya Sangsad Bamsas na silang tunangarang October ki kunmanga da Bangladesh ki Silet ki Sapam Lekai da leiba Bamsas ki office hall da pangthokre Bamsas ki president Kabi Ekai Saram na mayai tangbal lauduna amasung secretary Nambram Sankarna conduct toba thoram aduda Silet Sahitya Parishad ki president Kabi Pulin Rai Bisho Bangla Sahitya और संस्कृति परिषद की प्रेसिडेंट रहनमा साबिर चौधरी मनी विश्व बांग्ला साहित्य और संस्कृति परिषद की वाइस प्रेसिडेंट सेनुवारा अख्तर चिनु अमसुंग सिलेट लिखिका संघ की जनरल सेक्रेटरी इशराक जहान जेलिना गेस्ट ऑफ ऑनर ओइना सरुक जाखी राजकुमार कमलजीत की सक्तमदा हैकर लेकर तमदुना इकाई खुमना जरबा मतुंगदा अहानबदा कवि एके सेरामना राजकुमार कमलजीत सिंह की समलप्पा पुंसिवारी पादुना मियामदा ताहनकी अमसुंग ओजासिना लिसिंग मगा चमापन हुंबुत्रा माथोगी बांग्लादेश की निंगतमलान की मतमदा अमसुंग मथंगदा कायारक उनखिबगी श्रीति निंगसिंगदुना वांगांखी थोरमदुदा अलाउद्दीन तालुकदार उत्तम कुमार चौधरी अब्दुल रहमान हीरा
L Prasant Kumar Singha, Y Nripendra Singha, Nihar Ranjan Sharma, KH Somarendra Singha, M Khir Singha na chingba miyoi singna wangangki thorunga mari leinana thokchom ongbi kainahan debi Rosan Arabasi Kudahibam Soraizam Anita Saidul Islam Litan na chingba miyoi singna saireng pathokki Aroibada tinkipa miyamna saknairaba Rajkumar Kamaljit Singha gi sritida Shraddhanjali katki haina Agartala dagi phangba paw asina hairi World Mitei Council gi Executive Member su oiriba Sogwaizam Subhangkorna Manipuri Sahitya Parishad Assam gi Kasar District Committee gi oina Central Executive Committee gi member oina Mikhalda Mai Paklakpada Oja Subhangkar gi maphamda Silchar WMC gi maiketa gi ngarang Lengyan fi huktuna harautayam phongdokre Thauramasida WMC Assam Unit gi advisor Singsubam Navakumar, Joint Secretary Mutum Gunadhon, Lakhipur Court District Committee ki President Wahengbam Vidya Sundar, Secretary Mutum Ranjit, Executive Member Singh Sapam Biren Amadi, Madam Pisak Macha Loina Central Executive Committee tagi Vice Chairman Dr. KN Chan Sarukjaki. Kasar Pulartulgi Chinga Lekai de Leiba Asangbam Honda Showroom na October amadi November tha ani asida gari leiba miyoi singidamak December gi ahanba chayolda lucky draw pangthokadori inchi nifu gi Android Smart TV electric oven mixer grinder pressure cooker smart watch amadi electronic iron na chingba mana oina pigadori hairiba tha ani sida bike leiba customer khudingmakta gift kaloinana helmet ani su lemma pigani aduga October gi tang kunmapan numit asida bike leiba customer singdana silver coin amamam kudol tambani hairi Asambam Honda Showroom na piriba kudong saba sing asigi manungda chahi manga warranty kalonana free service pangani aduga customer gi civil score gi matungina chama funding gi kudong saba su thamle aduga gari exchange to gi kudong saba su thamle gari gi matungina lupa lising manga phawba exchange gi bonus exchange gift amasung chahi tara phawba warranty pigadori Pamarol gidama Kasar Fulartolda Lairiba Asangbam Honda gi mobile number 9864594179 number asida paw phaunabiu Manipur lenga ki sagol se numita phamkiba akhanaba cabinet mifam amana Imphal West ki Langthabal gi Haibok Chingbo Reserve Forest Area ne hena lauthokre Indian Forest Act 1958 ki Section 4 gi makhada Haibok Chingbo Reserve Forest Area oina ayaba pipani haina Manipur lenga ki wangang loisu oriba Haksel amadi IPR Mantri Sapam Ranjana phongdokre Imphal dagi kilometer 300 rom tamak lapa mafamda lairiba Manipur gi Puari ga sagonaba ariba laifam kaya su lairiba chingasi asang amantana thanba mafam ohenduna asengba nungsit phanghanana bagi pandam da lokot pathawrang amani hairi Sports Academy Lakhipur ki mifam ama Loop ki President Moirangthem Ibungotona mifam apoiduna ngarang South Barak Complex Binakandi Part 2 da phamkhre Mifamna lagliba November ki kunithoi kunhumdoi amadi kunmari chahi taramanga makha amadi mathaki nupa macha nupi macha singi athletics ki oiba annual sports meet ama pangthokna malemna khre sanagadaba event singdi meter chama gi lamjel meter lising ama mangkhai gi lamjel amadi long race long jump high jump triple jump loinana shot put discus amadi javelin throw yauri mifam aduda nongthombam biren Dr. Kaisam Dilip Kumar Taurangbam Nogendra Konthaujam Nabachandra Konthaujam Bijoy Oinam Sarat Kumar Sapam Sarat Thoksom Thoren A Ibungo Macha El Henthoi N Modhumongol Amadi Ketrimayam Poirito Nachingba Sarukjaki November ki kuntaretagi hauduna Hong Kong da pangthokadaba World Taekwondo Pumse Championship da saruk yarunaba Bharat ki sanaroi sing khalakpada Kabrabam Sarasati yaurakle Mahak hauzik nimit mangani gi camp Delhi da lairi mahakna masana sida selection phanglakpada Uma Kamrup District amadi Uma Central Committee ki maikitagi harau nungai pa phongdorakle panbayai Kabrabam Sarasati Kasar Anowa manungdagi K Joy Kumar amadi K Nil Kamal Devi ki machanupini
Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna ADRE gi grade 4 gi exam asina hayeng nongmaijing numit Assam sinba thungna mobile internet thinga dawre Kasar Chandrapurda Ningthau Gambir Singh amadi nursing gi mitam khinnabagi sem saba loire Sileta RK Kamalji ki chahi chama suba mapok kumon pangthokre Kasar gi asangwam Honda showroom dagi gari leiba singda kudong chaba kayamarom pigadawre Imphal West Langtabal gi Haibok Chingbu Reserve Forest Area na haina lauthokre amasung Hong Kong da pangthokadaba World Taekwondo Pumse Championship ta Kabrabam Saraswati sarukjagadawre Lakhipur online YouTube channel gi paw sandok chaba nasigi oinadi matang asida loijare